Deva Chingesana was a Kongrong Founder President United People's Front Manipur Amadi Hajose Evacuated from Gubiba UPF Amadi UCMA was a Kongrong Matako Wahigan and delivered the button decision. Awasi background with some of the common issues about my first day of observation to have what the layout foundation of the session to be presented. Speaking Humba, Tomasi, the guy from Cuba, the Jungle Simplicity. Chúng ta là cùng sẽ nghe và trong những cái này là một cái là mình có những cái tạo ra một cái rồi chúng ta là đây là một cái sự công bằng và sáng tạo lập nghiệp và cái này lập nghiệp mình cũng lập nghiệp rất nhiều cái chúng ta rất quan trọng cái đó là cái thầu mà sẽ sớm làm cái gì Mahal masih ada masih bayar sih. Ini arah pun nak beli ba, ada kali nak beli ba, ada tuan mangga, sampai nak beli ba. Maju nak beli ba, kaya cukup beri. Sebenarnya kita dua saja. Saya jadi macam sana, aku program itu tahu apa, kacau itu apa. Juga hari, misalnya pada kerja di program tahu tu mana, ini macam sana macam Nasi aku saya memang yang high level ini. Nasi aku yang tenang lagi tu mungkin. Aku tak tahu macam tu. Pasti sekarang kita cuma apa boleh buat. Apa ni? Dia memang tu yang aku cipta dah. Hat boleh ni apa ni? Kamu ni apa minum dah? Yang kamu ni apa? Mungkin ni mana saya cina hari apa? Pada apa apa? Imam yang mana? Atau wanita kan? Boleh kan? Minum dah. Mungkin memang dalam level mata bisnis na pasti sekali sedikit orang berlima ikan sina. Orang tu lekuk cepat yang pintar pun tidak sih. Aku awal masih terkali macam ini. Aduh bu, nak kalau macam ini sih mesti aku jangan campur sini banyak. Izzat pun tidak. Nanti aku manipulasi sina, baik sina, manipulasi tujuannya aku akan mengelak sina. Aku macam mana? Aku ini kan aku itu Aku ni, aku kita pun sama, aku kita sama, aku apa yang nak pada aku mau jadi apa? Aku yang nak aku mau jadi, yang nak pada aku mau naga minyak ni hindi, no pada sulit kan ni hindi ka, aku sige mana sama yang kaya aku tu bah, kamu ada, nasi pun mesti aku mesti cendera. Noi bidik sama kata aku lebih aku balik pulang mana kata aku jadi ni, bidik sama kata aku kita mau jadi kata apa, aku gotoy. Tapi makada aku nak pun pada aku hingway. No pada so, pun ini kata apa? Hingga. Sige macam sama yang baik. Upaya macam mana? Kalau aku belum nasi dah. Mata-mata tu baru binti saja. Asal yang kan tahu. Itu benda tu bah. Nabi tahu yang tidak kena bah. Itu benda tu bah. Baru itu bah. Bawa saya tu ada satu pun. Mata ni. Aku ini harap tu. Aku nak tamat-tamat kau ini kunung cendera, aku jual tu bah, osen jadi, bah osen tu tentang Kristen tu bah lan yang nak tahu gile. Ayah mana mana tamat-tamat mana kamu di makada, kau gimana ada tu bah kita tu tuan isi cendera, aku masana yang ini lan tu kena, aku biji cendera kan ada biji, maka apa lagi, lagi boleh bah masih yang ada biji, challenge tu macam, aduh aku pilih boleh bah mana puri. Bidik macam mana tu orang jadi? Luar tu dah, lana tu dah. Bidik macam besar, belum sih macam. Bidik macam itu pun belum sudah, bukan lana sudah. Bukan luar tu dah. Bidik macam besar, macam apa sih macam? Masih dia apa dia? Mana kita tu bah, lana tu dah tu bah. Aku nanti orang lana, bidik macam besar, macam apa tu? Aku jangan mesti kenal aku mana bidik semua mana tahu tu. Aku tu faham mana? Aku ipa itu sudah kelama, aku makan kadang, aku ibu cinta terus,
ꯑꯩꯈꯣꯏ ꯅꯤꯡꯈꯥꯗꯕ ꯖꯥꯇꯤ ꯅꯈꯣꯏ ꯃꯈꯥ ꯄꯣꯟꯅꯗꯦ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯉꯣꯏ ꯃꯤꯅꯥꯏ ꯑꯣꯏꯔꯣꯏ ꯑꯗꯨꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯀꯥꯟꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯗ ꯏꯗꯣ ꯑꯩꯈꯣꯏ ꯀꯪꯂꯥ ꯊꯪ ꯃꯃꯥꯡꯗ ꯇꯩꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯀꯟ ꯊꯧꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯌꯦꯡꯅꯕꯗ ꯆꯪꯖꯗꯕ ꯌꯦꯡꯅꯕꯗ ꯃꯈꯣꯡ ꯄꯣꯟꯗꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯈꯥꯗꯕꯒꯤꯗꯃꯛ ꯁꯤꯕꯒꯤꯗꯃꯛ ꯖꯥꯇꯤꯅꯤ ꯑꯁꯦ ꯉꯁꯤ ꯑꯩꯈꯣꯏ 13 ꯑꯥꯒꯁꯁꯤꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯔꯝꯕꯅꯦꯕ ꯑꯗꯨꯅꯅꯦꯕ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯑꯋꯥꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯒꯁꯨ ꯅꯥꯀꯜ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯇꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩ ꯀꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥꯁꯤꯡ ꯑꯗꯣ ꯃꯗꯨ ꯉꯝꯖꯅꯣꯏꯗꯃꯛ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯅꯥꯁꯤꯡ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯖꯕ ꯉꯝꯕꯒꯤꯗꯃꯛ ꯉꯁꯤ ꯃꯅꯨꯡꯁꯤ ꯄꯥꯡꯊꯣꯛꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩ ꯀꯠꯂꯤꯕ ꯆꯝꯅ ꯀꯠꯄ ꯂꯩ ꯅꯠꯇꯦ ꯑꯃꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣই ꯇꯤꯀꯦꯠ ꯃꯦꯖꯤꯛꯀꯤ ꯁ꯭ꯇꯦꯖ ꯁꯤꯒꯨꯝꯕ ꯖꯒꯥ ꯑꯣꯏꯔꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣই ꯂꯩꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯄꯥꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯁꯨ ꯇꯥꯏ ꯂꯩꯃꯤꯟꯅꯔꯤꯕ ꯁ꯭ꯋꯥꯏꯗꯁꯨ ꯁꯤꯒꯤ ꯖꯒꯥꯁꯤꯡꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯄ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡ ꯕꯦꯡꯒꯣꯂꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯇꯥꯏꯌꯦꯕ ꯃꯤꯛꯁ ꯇꯧꯕ ꯂꯩꯕ ꯖꯥꯇꯤꯅꯦꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯁꯦ ꯇꯨꯀꯦꯟꯗꯁꯤꯡꯒꯤ ꯃꯆꯥꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯣꯡ ꯄꯣꯟꯈꯤꯗꯕ ꯕ꯭ꯔꯤꯇꯤꯁꯄꯨ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯐꯥꯔꯁꯤ ꯁꯒꯥꯏꯗꯣ ꯅꯣꯡꯃꯗ ꯀꯥꯈꯤꯕ ꯉꯝꯕꯒꯨꯝꯕ ꯃꯆꯥ ꯃꯁꯨꯒꯤ ꯏꯖꯠꯇꯣ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯃꯥꯡꯗ ꯎꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯑꯄꯣꯟꯕ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯑꯁꯣꯟꯕ ꯖꯥꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯇꯤꯀꯦꯟꯗꯁꯤꯡꯒꯤ ꯊꯪꯒꯥꯜ ꯖꯦꯅꯦꯔꯦꯜꯒꯤ ꯄꯥꯎꯅꯥ ꯖꯒꯥꯁꯤꯒꯤ ꯑꯗꯨꯒ ꯃꯆꯥ ꯃꯁꯨꯅꯦ ꯑꯗꯣ ꯃꯗꯨ ꯎꯠꯄꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡ ꯊꯤꯜꯂꯀꯥꯟꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯂꯩ ꯀꯠꯂꯀꯥꯟꯗ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯩꯈꯣꯏꯕꯨ ꯎꯠꯁꯤꯜꯍꯟꯕ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯃ ꯎꯠꯂꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯊꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯩꯇꯩꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯟꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤꯒꯤ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯁꯤꯕꯨ ꯏꯀꯥꯏꯕ ꯍꯦꯟꯅ ꯐꯒꯅꯤ ꯎꯠꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯜꯂꯀꯥꯟꯗ ꯊꯤꯟꯖꯕꯅꯤ ꯊꯤꯟꯒꯗꯕꯅꯤ ꯁꯥꯒꯗꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯐꯝꯗ ꯃꯣꯏ ꯈꯨꯕꯝꯗ ꯂꯩ ꯃꯅꯥ ꯀꯠꯂꯀꯥꯟꯗ ꯃꯐꯝ ꯑꯁꯤꯒꯤ ꯆꯣꯏꯅ ꯇꯥꯔꯕ ꯃꯅꯤꯄꯨꯔꯁꯤꯡꯁꯦ ꯃꯁꯤꯗ ꯑꯇꯣꯞꯄ ꯊꯧꯅꯥ ꯑꯃ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯤꯡꯊꯣꯛꯅ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯌꯥꯝꯅ ꯑꯗꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯑꯁꯥꯗꯨ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯤꯟꯖꯒꯗꯕꯅꯤ ꯂꯣꯏꯅꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯊꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯤꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯦ ꯊꯨꯅ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯃꯊꯪ ꯆꯍꯤꯒꯤ 13 ꯑꯥꯒꯁꯀꯤ ꯃꯀꯤ ꯃꯅꯨꯡꯗ ꯍꯥꯏꯕꯅꯤ ꯉꯝꯃꯒꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯊꯪꯒꯥꯕꯒꯤ ꯃꯃꯥꯡꯗ ꯎꯠꯆꯒꯦ ꯑꯗꯨꯒ ꯐꯖꯅ ꯁꯥꯡꯉꯒꯅ ꯃꯊꯪ ꯆꯍꯤꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯊꯪꯒꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛ ꯊꯧꯕ ꯇꯧꯖꯒꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯍꯟꯊꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤ ꯄꯨꯔ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯁꯤ ꯑꯩꯈꯣꯏ ꯃꯃꯥꯏ ꯂꯩꯒꯤ ꯎꯠꯄꯅꯦꯕ ꯃꯃꯥꯏ ꯂꯦꯞꯄꯅꯦꯕ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯅ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯀꯝꯗꯧꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯂꯤꯁꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯕ ꯖꯥꯇꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯦ ꯃꯔꯨꯑꯣꯏꯅ ꯂꯥꯟꯗ ꯀꯟꯅ ꯇꯧꯕ ꯂꯥꯟ ꯈꯔ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯛꯇꯅ ꯃꯅꯤꯄꯨꯔ ꯀꯧꯕ ꯖꯥꯇꯤ ꯃꯩꯇꯩ ꯖꯥꯇꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯃꯥꯡꯗ ꯃꯅꯤꯡꯗ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯀꯟ ꯊꯧꯔꯝ ꯄꯥꯏꯕꯁꯤꯗ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯁꯟꯗꯣꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯇꯈꯦꯜ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯅꯥꯒꯥꯂꯦꯟ ꯑꯁꯥꯝꯒꯤ ꯇꯪꯈꯥꯏ ꯑꯃ ꯂꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯡꯅ ꯑꯗꯨꯒ ꯂꯥꯟꯗ ꯃꯥꯏꯊꯤꯕꯗꯅ ꯑꯩꯈꯣꯏ ꯂꯝꯁꯤ ꯁꯟꯗꯣꯛꯄꯒꯤ ꯋꯥꯔꯤ ꯂꯩ ꯕꯔꯃꯥꯗ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗ ꯏꯟꯗꯨ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯁꯟꯗꯣꯛꯀꯥꯟꯗ ꯇꯧꯕꯣꯕꯤꯗꯒꯤ ꯋꯥꯡꯃ ꯐꯥꯎꯕ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯐꯤ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃ ꯐꯥꯎꯕ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯁꯟꯗꯣꯛꯄꯒꯤ ꯋꯥꯔꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯀꯟꯕ ꯊꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯀꯟ ꯊꯧꯕ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯂꯩꯉꯥꯛꯇꯕꯗꯨꯗ ꯊꯥꯎꯕ ꯄꯤꯗꯕ ꯃꯗꯨꯒꯤ ꯃꯆꯥ ꯃꯁꯨꯅꯦꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯏꯗꯣ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕꯅꯦꯕ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯎꯠꯊꯗꯣꯏꯅꯣ
그래서 왜 그 팀이 어디로 그래서 왜 그거 좀 자기 만가 야마 돈이 힘들어 봐 한도 이거 이거 맞아 아고이다 뭐 거기 통화도 뭐에 지나서 거기 통화도 서상도 아무리 거기 이만이 그런 거 여기 봐 아고이 좀 거기 뚱문에 가다가 내가 아고이 그럼 뭐래 가지고 너무 아고이나 미가 통과를 내가 아고이나 너무 그거들이 아고이 얘가 무슨 게 어느 분은 망하는 거 그래서 아고이 경험을 얘기해 여러분들 마음에다 좀 봐. 저희 때 부담보다 좀 봐. 아와나 좀 뻗어내면 좀 봐. 그 못하기도 봐. mấy cái sao đi xem mà mình cũng là gì vậy đó có những rất là bao đầu với đồng là mình phải của chính là một số là cái mình chỉ là cái là sao lại bao giờ chỉ là cái là mình sinh mà là nhà nó ăn là cái gì mình cũng đi xem cái mình cũng là cái mà đi mình cũng đi xem cái nó cũng có cái gì mình cũng đi cái đó cả sao đi xem cái đó cái Tripura phó cái đó sẽ là tan sát cái đó cái mình cũng đi na विदेशी मत ट्रेनिंग मनपुर डिवेलप कोई चलना कोई पागल छाती कोई उपाय अकन मनपुर पागल सेमना मनपुर से कलखी बने वारी येगदी कम मत Những năm đầu các bạn đang gặp phải những vấn đề mà sĩ số cái giá sản phẩm là cả madu kinh tế đồ madu phá được thao vật rồi bởi vì những năm đầu các bạn những vấn đề các bạn đang nghĩ tôi divide ra mà tôi liên kết mà ra tôi đồ của mình ra tôi machine mà khai phóng ra tôi mình nó mà điều bị không được mà sĩ số tôi các cái niche của tôi bởi vì đây đây của ta cũng đồng đó awana tôi mà điều hai cái mà tôi tin số mà ta machine mà ta यानदवा मुझेदवा खरा ले मानसिक का सोच का यानदवा मकोई किसी की थोक सी कोई ना बदल मतलब नाइन नाइन थोक दे जाएगा थोक कोई बंद पाल ना मया मतलब मना पत्नी थोकी पीर वाला मना बंदा कोई भी ये ना बोल बंदा आपने लान तो बंदा आवाज़ चला काटा दो भाव तो मना बात मया मतलब चला काटा आवाज़ मत ये बंदा ये ना बंदा कोई जोश लगाता ये ना बोला कोई फुल लगाता मन फुल लगाता अदुगा अखोइसी माइथि बिबा अमना येनबदा अखोइना योक्सन तंगादा अखोइना मसिमो माइथि बिबा हवोंनि जेजे बुगा तो बिसे मरमदि अखोइ मसिन जे मानदबा लेबा किन कला गादा बिकुन मोदा लेबा येंगना आई इसानि तो बोमा तोमा आई गुना तो बोलबा आई गुना दिदो बोलबा मानदा येनबदि मति रोड नंबर मानदा अखोइ मसिन खाइम बाबुदा बा दिगे मानदबा सिर बोलो कादा अवाना तो माइथि बिबा बोले करे अदो वार्स वाना अखोई मते इपाय बसि मनपुर सिंगना असाना बसे कादा मकोई अमोना मकोई पाकन से कोला कादा अखोई मनपुर को गलत हिमने दरे मरमदना अदो मा मनपुर गलत हिबा दुमा इपाय बसिंगो मदुगी को मयाम कोई कासादा ले मदु जो कोई इपना छिल कादा कासाई दुमा जान मदु ब जगह सिंगो इपाय बसिंगो स्टेट जमिगी पोगा को पाकन अखोई पांगो करे मंदी awal pun dia kasari kamangada awal tak ada lana tu mana tapi sini tu apa awal pun dia penuh orang ada awalnya apa lagi paling mereka aduh jaga dia apa kita kalau kita cakap ada boleh kerana jaga tu apa ini orang sih kami tu semua ada apa yang mesti mana sebut tu apa orang mana payah thang payah tu apa sesuatu kita ada apa jaga aduh kan Chandripurna apa Manipur lebih training kamu apa Manipur lebih na tu apa Manipur pang sana kada awal tak berapa tu apa Poksan mahu apa Chandripurna apa yang penting mana nasi mana lagi सब कुछ स्टेशन खेला करता मनपुर भी लांगी से अभी मूर्ति मम्मी बता रहे हाँ पता था तुम स्टेशन में कोई मम्मा सही था कोई Chandripurna खेला करना तुम उपाय कुछ नहीं तुम कोई खेला करना तुम अभी मनपुर सिंगा ना कोई पंक्चर गनो ना कोई शोल गनो उपाय कुछ नहीं से मशीन अतु खेला करना कोई थोड़ा दौड़ करता कोई मनपुर किधर नहीं वहाँ तो अपन बेटी ना कोई पंक्चर है अभी मकान आपने ना ऐसी मशहूर कोई Tripura aja tu bah sih jaga sih dah, aku ber juga ada sih sih kerana ada Manipur singa tu kau bilang tu bah Manipur singa aku ipai tu kau juga ni tu dah nari aku orang ambil ada aku lepas kerja tu ni Manipur singa kerja tu ni aku akan aku nak bawa jadi bagi program tu ni, aduh kan, aku sih aku baru ni, aku nak kau tu ni tu sih aku pesan bah
Manipur Assam diaspora Manipur is one that I have said. I would put it for we put it under power. I want to have no Manipur Mina to brought up the party. I want to if I say, if I say, Manipur, I want to so that's all Papa. You said Mama Saneva. Manipur to problem also. The Prague Manipur, I want to say, so I don't know. Assam to Manipur, I want the brother Salva, the Meghalaya and the North Chagashina. I want to pull under Manipur, pull under the Apuma Manipur, Wako, Sakana, good Manipur, with Malan, Mia, Yama. Things like you know, the name of Seven Maluka was Laiva. Other Manipur war under I would like Manipur, Malibami, Manipur war under Manipur war under my take, and Manipur war under Mapang, but Manipur Yama, President Lake, Yana Pilonga, Yana Kapu Taiva, Nema Tadava, Apunu Manipur Posida, Amagama, Baiva. Apa nak kalau nama tu tuan, apa macam Manipur nama sini mana dah bah, ikut masuk lagi. Mana nama Manipur ki, Mizo kamu tu bah, Maidina, Manipur ki, Maya tu cikgu nak kau nak pergi pada tu orang tu nak Maidina, asyik mapangan sudah kita, tanpa kita nak pergi ke rumah mana, lagi pergi ke macam, yang mana nuai tak kau pergi Maidina sini, asal bos, yang mana celese coba pergi mana, Manipur ki mampu ina Manipur, tunggu cari mampu. Asin kontina, maya masuk, berjalan ada, lepas itu ada lagi, macam ini apa sih? Nampak ni masih lagi dokumen lagi pasal Manipur jasa yang Aram jasa, macam mana lagi Manipur lah, kau Manipur sina, Manipur nama itu na, pasal kita nampak revisi mana, pasal kita nampak itu punya hidup ni, biung laku betul. Apa yang wari lekta, betul mahal ni apa yang angau ada, Tripura Tripuri, Murcibakum, Manipur itu Manipuri. Bukan dia apa, dari terang punya mangga, apa satu yang ada, apa yang macam alam macam apa itu, wali riba. Tiba-tiba tu puri kerana bertiga, pasti tiba-tiba akan ada lepas korung je, tiba-tiba korung dewa, tiba-tiba korung dewa. Tiba-tiba akan ada korung juga, tiba-tiba tu mana mampu orang bagi sopan apa, tiba-tiba kamu je, korung dewa, kaya sekali dewa. Tiba-tiba saya pun dah, Bengal is passion right, tiba-tiba korung. Agar dalam Bengal passion right, baru lepas korang capital sudah MLA pembunuh itu MLA dia pun mana Bengal apa ada di mana mana juga si minister si kita coba pokok tu mesti baru passion right juga. Dia pun sih nasi di cuma cara proses ada mereka luar kang dia. Si film saya aku Manipur sudah aku tahu juga. Mesti isaki namda isaki online dah review ina. Lain begitu tu lah. Kan tu lain si film saya aku tu yang mana sudah bah matematik aku ni nak aku bukan bukan aku matematik Manipur ni yang mana itu lan kan bah kasih balik. Nanti aku ni India aku nak India ni sampai 3 orang India sistem dia. Cina aku dah cek tu bah aku ni tiba sih kasih balik dia bah. Aku si sana aku ni pun jam ni saya awal kan dah aku ni pilih kan dah lingkungan ni sih pilih kan aku hingga ni. Mina sebaiknya kalau kau nak tadi, hai kita siapa pun dia kata, begitu apa sih, apa beli daba, puas untuk daba, cara masuk ni apa sana naik ba, apa mengaku sebaik, menjadi sebaik apa kau nak naik ba tu, kasih mereka kata apa sih, apa sih sebaik, menjadi sebaik nak tapi, menjadi sih kurang apa istilah tapi, menjadi tahu juga apa sih kata mereka tu, apa tu dipedasi kasih mereka kata, kau Manipur sih pisau lagi tapi, pisau lagi, sempat danger ya, mana tu nak? Aku usi Manipur dah masih makan orang masih makan muka dia. Kata nak apa sih? Mina tidak apa ini. Mina bangga ini apa pula lagi? Kau ini kau. Aku ini saya yang nampak kau sekali. Aku ini saya di sini yang kita ada. Aku ini orang deh. Aku ini saya asal deh. Mina apa deh? Aku ini saya ni. Kau saya dah hidup deh. Kau ini aku ini saya. Kau orang kau hidup deh. Apa tu aku ngai deh. Aku ini saya pun aku deh. Apa ni sebaik aku ngai deh. Masih dancer apa ini Manipur wakil ni masih siapa pun sangi atau aku baru ina lima orang saya masih yang aku section nak siapa sangi masih baru begitu aina di belakang aku Manipur sih sana lima orang nama sangi dah ada orang ni aku lima
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯁꯦꯟ ꯃꯩꯇꯩ ꯃꯁꯦꯟ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯥꯡꯗ ꯕꯦꯡꯒꯣꯂꯤ ꯉꯥꯡꯕꯒꯤ ꯋꯥ ꯈꯔ ꯑꯩ ꯇꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯇꯧꯕꯤꯅꯕ ꯌꯥꯔꯤꯒꯦ ꯍꯣꯏ ꯑꯁꯣꯏꯕ ꯂꯩ ꯃꯔꯝꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔꯤ ꯇꯝ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯂꯣꯟꯁꯦ ꯇꯝ ꯐꯪꯗꯦꯕ ꯑꯣꯐꯤꯁꯇ ꯑꯩꯒꯤ ꯂꯣꯟ ꯉꯥꯡꯕ ꯐꯪꯗꯦꯕ ꯑꯩꯒꯤ ꯂꯣꯟꯁꯦ ꯁꯤꯖꯤꯟꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯣꯟꯁꯦ ꯉꯥꯡꯕꯁꯤ ꯃꯁꯥꯅ ꯍꯟꯊꯅꯗꯕꯅꯤ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯩꯒꯤ ꯂꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯣꯟꯁꯤ ꯉꯥꯡꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯣꯟꯁꯤ ꯉꯥꯡꯕꯒꯤ ꯗꯔꯀꯥꯔꯁꯤ ꯍꯟꯊꯔꯛꯑꯒꯗꯤ ꯑꯩꯒꯤ ꯂꯣꯟ ꯉꯥꯡꯅꯔꯣꯏ ꯃꯗꯨꯁꯨ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯣꯟ ꯉꯥꯡꯕ ꯍꯟꯊꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯁꯥꯎꯕ ꯌꯥꯗꯦꯕ ꯑꯩꯒꯤ ꯂꯣꯟꯁꯤ ꯉꯥꯡꯕ ꯁꯤꯖꯤꯟꯅꯕꯗꯤ ꯂꯩꯇꯕ ꯁ꯭ꯀꯨꯜꯗ 19 ꯀꯌꯥꯅꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯗꯤꯔꯦꯟ ꯔꯥꯏꯝꯗ ꯇ꯭ꯔꯤꯄꯨꯔꯥ ꯒꯣꯔꯃꯦꯟꯠꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯧꯕꯒꯤ ꯑꯌꯥ ꯄꯤꯌꯦ ꯆꯦꯗ ꯑꯌꯥ ꯄꯤꯔꯒ ꯊꯕꯛꯇ ꯁꯣꯛꯄꯗꯤ ꯑꯁꯥꯝꯗꯗꯤ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯅ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯅ ꯇꯝꯕꯒꯤ ꯇꯟꯖꯥꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯡꯉꯦꯕ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛꯁꯦ ꯇꯝꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦꯕ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯁꯤꯕ ꯇꯥꯕꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯕ ꯃꯣꯗꯦꯜꯗꯨ ꯌꯣꯟꯕꯗꯤ ꯑꯃ ꯁꯦꯝꯅꯕ ꯉꯔꯥꯡ ꯃꯤꯇꯤꯡ ꯇꯧꯔꯦ ꯊꯨꯅ ꯊꯥ ꯑꯃꯗꯤ ꯁꯦꯝꯒꯗꯕ ꯁꯦꯝꯕꯅꯤ ꯁꯦꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁ꯭ꯇꯦꯠ ꯅꯤꯄꯥꯜꯁꯦ ꯁꯤꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯄꯣꯖꯤꯁꯟ ꯁꯦꯝꯕꯗꯤ ꯃꯗꯨꯒꯤ ꯑꯀꯟꯕ ꯐꯣꯔꯁꯇꯨꯅ ꯇ꯭ꯔꯤꯄꯨꯔꯥ ꯒꯣꯔꯃꯦꯟꯠꯅ ꯄ꯭ꯔꯦꯁꯔ ꯄꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯄ꯭ꯔꯦꯁꯔ ꯄꯤꯅ ꯀꯔꯤꯒꯤ ꯃꯁꯥꯒꯤ ꯂꯣꯟꯕꯨ ꯇꯝꯕ ꯐꯪꯗꯤ ꯂꯩꯒ꯭ꯔꯣ ꯑꯁꯥꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯝꯍꯜꯂꯤ ꯑꯁꯥꯝꯗꯗꯤ ꯃꯅꯤꯄꯨꯔꯁꯤꯡꯁꯦ ꯑꯣꯐꯤꯁꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯁꯣꯁꯤꯌꯦꯜ ꯑꯣꯐꯤꯁꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯄꯤ ꯑꯗ ꯑꯇꯣꯞꯄ ꯖꯒꯥꯗꯗꯤ ꯄꯤꯑꯦꯕ ꯀꯔꯤꯒꯤ ꯑꯗꯨꯝꯕ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯛꯑꯕ ꯃꯅꯤꯄꯨꯔꯁꯤꯡꯅ ꯀꯔꯤꯒꯤ ꯑꯗꯨꯝꯕ ꯑꯣꯐꯤꯁꯦꯜ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯇꯝꯕꯒꯤ ꯗꯔꯀꯥꯔ ꯀꯩꯒꯤꯅꯣ ꯃꯁꯤ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯡꯅ ꯅꯝꯊꯕꯒꯤ ꯄꯣꯂꯤꯁꯤꯅꯦꯕ ꯃꯣꯏ ꯂꯣꯟ ꯉꯥꯡꯉꯗꯤ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯌꯥ ꯄꯤꯔꯒꯗꯤ ꯃꯣꯏꯁꯤ ꯁ꯭ꯋꯥꯏꯗ ꯍꯤꯡ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯟꯁꯦꯞꯇ ꯃꯣꯏꯒꯤ ꯂꯣꯏꯅ ꯁꯥꯟꯅꯕ ꯐꯠꯇꯕ ꯄꯣꯠꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯄꯨꯟꯕ ꯌꯦꯡꯂꯒꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯃꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡꯅ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯑꯩꯈꯣꯏ ꯂꯣꯟꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯒꯗꯤ ꯕꯦꯡꯒꯣꯂꯤꯅ ꯉꯥꯡꯉꯣꯏ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯃꯦꯗꯥꯝꯁꯤ ꯉꯥꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯃꯦꯗꯥꯝꯅ ꯉꯥꯡꯕꯗ ꯑꯁꯤꯒꯤ ꯁꯚꯥꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯍꯩ ꯃꯇꯦꯛ ꯉꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯒ ꯁꯛꯑꯝꯕ ꯁꯥꯔꯅꯁꯨ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯃꯥꯅ ꯑꯩꯈꯣꯏ ꯍꯧꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯉꯥꯡꯉꯝꯕꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯉꯥꯡꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯔꯦꯁꯄꯦꯛ ꯇꯧꯔꯒꯗꯤ ꯑꯇꯣꯞꯄ ꯇꯧꯕꯗꯁꯨ ꯌꯥꯔꯣꯏ ꯈꯔꯒꯤ ꯋꯥꯅꯦꯕ ꯑꯗ ꯑꯩ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯂꯥꯟꯅ ꯈꯪꯉꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯥꯏꯖꯁꯤꯡ ꯂꯥꯟꯅ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯜꯂꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯣꯟꯁꯤ ꯑꯩ ꯅꯨꯡꯁꯤꯖꯕꯅꯤ나 ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯧ ꯊꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯔꯣꯏꯕꯗ ꯑꯩ ꯊꯤꯖꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩ ꯀꯛꯄ ꯅꯨꯄꯤ ꯈꯤꯟꯕ ꯃꯣꯏ ꯋꯥꯔꯤ ꯄꯨꯔꯤꯗ ꯂꯤꯕ ꯑꯩꯅ ꯃꯥꯏ ꯁꯣꯟꯕ ꯁꯤ ꯇꯧꯔꯤꯁꯦꯕ ꯇꯤꯀꯦꯠꯀꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯤꯕ ꯃꯥꯒꯤ ꯑꯄꯨꯟꯕ ꯂꯤꯕ ꯏꯔꯥꯕꯣꯠꯀꯤ ꯋꯥꯔꯤ ꯂꯤꯕ ꯄꯥꯎꯅꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯏꯔꯥꯕꯣꯠꯀꯤ ꯋꯥꯔꯤ ꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯒ꯭ꯔꯥꯝꯕꯤꯁꯤꯡꯅꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔꯤ ꯂꯤꯔꯒ ꯑꯩ ꯉꯁꯤ ꯃꯥꯏ ꯁꯣꯟꯕ ꯂꯤꯇꯝꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯩꯇꯕꯁꯦ ꯃꯣꯏꯅ ꯂꯧꯅꯩ ꯑꯩꯈꯣꯏꯅ ꯂꯩꯇꯕꯁꯦ ꯂꯧꯖꯦ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯖꯒꯦꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯧꯅꯥꯗꯣ ꯂꯣꯏ ꯆꯠꯂꯁꯨ ꯈꯔ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯀꯟꯅꯕ ꯑꯩꯈꯣꯏ ꯃꯇꯤꯡꯗꯣ ꯐꯨꯗꯣꯛꯄ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯃꯇꯤꯡꯗꯣ ꯐꯨꯗꯣꯛꯄ ꯉꯝꯕ ꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯈꯠꯂꯤꯁꯦ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯗꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯈꯪꯉꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯝꯕꯤꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯞꯄ ꯂꯩꯔꯤꯁꯦ